cyclone Remal maram oiraga Ngashidagi manipur gi mapham kayada nong chuba houkhre mari leinaba department sina numit kharani gi mamangdagi cyclone Remal na ngasi tangkun ga tortagi houraga lagiba tangkun ga mafan fawba manipur da akanba mongda nong chuba yai haina phongdukpa laikhrabani loina Indian Meteorological Department IMD na Cheksina mafam thamlakpasu laikhre cyclone asigi ithiloina manipur da ngasi tagi houraga tangkun mafan fawba mafam kharada akhak arauga loina na akanba mongda nong chuba ka loina na pungda kilometer nifu dagina yankai fawba yangna nuksit chilaba yana lairi hairi loina na mikup nawum singna leinaba mari leinaba department singna miyamda khanghanlakli